and welcome back to my channel. Myam nungairibo myam ngasi charding shure aina video upload tawba ngamdaba nahan chiche gi parlor da hair smoothing gi aina video ma upload tawba dugi makha taba video am bo kaisum shema ngamdana leire chiche so handak parlor da thabak yam kalle ba ko puja se dum naksala banina hair smoothing dugai this facial spa yam kalle ba ko duma su sangdare ado mana sangdrabanina ai su sangdre hai tare ko ama parlor da dum leira banina aisu sangre bako angang su laibani siga do ngasi Saturday ni akoi ibai su lakane bako ado ngasi di aina dum morning dagi vlog se haurage haina morning dagi vlog se hogalakpane bako ado myamna aigi video se loibo yengbio aduga anoba ichina oiragadi aigi channel se ahanba yengbo ragadi subscribe tawbiramo aduga subscriber aigi hanadagi subscribe tawba ichina oiragana video se full yengbio aduga video se like su tawbiramo ado myam aigi blog se haurage ado myam yengba haurasi मैम सिदा लेरे सकलवाई दो फजना चामथोए बको दई कामबै दमकता से कुकर सिदा हापचल्ले फजना अदुगा सि मथकता की जेनम खरा ले लई बको दो सि चामद्री अदो से अवा फतिगोम जु खरा इना मले दो सिसु चामद्री से उती थोंगदा हापतोइनी अदै दिसे हरिबोप अमा नि खकसु ले बको यामदोय अदो सिमसु हापतोइनी दो मैम आई तब तबना दुम यंगलके मैम ना वीडियो से लोइबो दुम यंगमिनसी मैम सिदा लेरेबको आलू दो से आलू से फजना सोइरे बजा तौगे ना दो अइने बाजार की आलू से मकू ग पुन्ना बजा तौरगा हावेबा मकू फोक्तोगने हाउते अदो से फजना सोइरे से उजी फजना चामनी अदेगी से आलू अमा ngौरनी ना को दगा सिगा उती दुसु थांगत खरेबको दगा उती अमा थोंगनी से आलू से अमा ngौरनी अमेटपी अमा मेटलनी अदु तनी म्याम दो से उजी सेंबा लोरे अदो जेनम जी चाम खोटपा लोरेबा सिजु सिगा तिंगझन ना थम्मे आइना अदो हजिक असि ngौबदा मु यंगहलागे को मैम सिदा आई आलू से ngौखलेबको जेनम गा आलू गा पास्टोन गा तौना दो कोइ केदी तिलौ चादा बनिना ने तिलौ ना तौद्रे दो सिदा लेरे मैम से आलू से उजी हल्दी कैका हापगा ngौरियबको अदो मुलक तोरे खितंग तंगाइरेबको अदो आलू से यामना दिंगौदे कैगिनो हाबदिने आइगा खोइ चेगतनिना को मीदो यामदबनिना आलू अमा खतंग होइना ngौइनेबा अदो दी सि इंजांग होइना सु चादोइ नतेना को मचीदा खतंग खतंग चादोइना यामना ngौरे अदुगा मैम सिसिनाने सकलवाई दुनेबको कुकर दा सिटी अमा नि कामथोएना दुगा हुजि मकुम हामदोगा सुथा हापगा मुंगा हाक सौहलिनेबको दो सोक तोरमदाइ दा मु यंगलके अदो सकलवाई से खरा खरा दि मुलेएबको मैम दो हरन सोक तोबै दुगा मु यंगलागे मैम से हुजिने सकलवाई से फजना सौरेबको दो सिदा आई सोक तोबगी खांगसु थांगतले दो से फजन सौरे आलू रिंगौबा लोइगरेबको दो से सोक तोरमदाइ दा मु यंगलके फजना मैम सिदा लेरेबको सकलवाई दो सोक तौरेबा खंगाबा तेजपत्ता अदैदी जेनम पासपुरन खितंग तौना आइना उती से फजना सोक तौरे दो सोक तौबगी दो आइनाने वीडियो दो कापके तौरगा खंगाबा मई दो कनगिनाने जेनम दो कागी तारे आइनाने हाइजन गरेबा खंगाबा उती से अदुदुना अदुगी सोक तौबदुदी काफौदोरे दो से हुजी सोक तौलोरे दो हुजी से फजना सौहल्लनी को दो लरा मुथातोइनेबा अदो कनोसु थाक्तोइनिना नागा धनिया दुसु सि मैखुसिना वीडियो का से फजना कापा याद्रे अदो नागा धनिया सु थाक्तोइनि दो सि फजना सौहनगिगे मैम अदुगने थांगदारगा नागा धनिया का मथक्ता चाइबै दो दु मतांग दो जेंहलक्के बाय मैम लोरे उती थोंबा सिदा लैरेको अदु मथक्ता आइना नागा धनिया सिसु सोइरगा हापे अदो नागा धनिया से खतंग लिएबको जामना पांदे दो खितंग हापे सिदा लैरे मैम उती थोंबदी लोइरे मैम कमेंट तौबिरओ हाउगदबा मानब्रा हाइना आइगी उती से अदो होरेन चाक लोरगा फजना मु यंगलकेको मैम थीबा खोटपा लोरगा मैम सिगने उती थोंबसे तेंगोट अनी खक खाइदोएबको अखोइ चिचेओइगी जुमपुगी अमाको अदोइदी चिचेओइगा थंगनानासु लैदो मैतैनेबको मोइ लोइना हाइदी हिंजांग सुमाइना पिथोक पिसिन तौनाइ याम नुंसिनाना लैनेबको अदुगा ngasiगी दिनदासे यंगलकेबको मैम मैम दो मसीजे सुमाइना फजना अयुक्तगी नोंग मंगेबको नुंसा अमबो सादेबको दुदुनाने बाइना उती थोंगसे
ꯑꯗꯨꯅꯅꯤ ꯃꯌꯥꯝ ꯑꯗꯣ ꯑꯁꯤ ꯍꯤꯟꯖꯥꯡ ꯇꯦꯡꯀꯣꯠ ꯑꯅꯤꯁꯦ ꯑꯩ ꯃꯣꯏꯒꯤ ꯖꯨꯝ ꯑꯅꯤꯁꯤꯒ ꯊꯤꯜꯂꯨꯈꯤꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯅꯦ ꯆꯥꯛ ꯀꯩꯅꯣ ꯊꯤ ꯂꯣꯏꯔꯦꯕꯀꯣ ꯑꯗꯣ ꯁꯦ ꯂꯩꯔꯦ ꯑꯩ ꯆꯥꯛ ꯁꯔꯨꯛ ꯁꯦ ꯂꯩꯔꯦ ꯕꯥꯕꯨꯒꯤ ꯑꯗꯣ ꯑꯩꯈꯣꯏ ꯆꯦꯗꯤ ꯂꯥꯛꯇ꯭ꯔꯤ ꯑꯗꯣ ꯁꯤꯗ ꯂꯩꯔꯦ ꯎꯇꯤ ꯊꯣꯡꯕ ꯑꯗꯩꯗꯤ ꯁꯦ ꯂꯩꯔꯦ ꯑꯂꯨ ꯚꯖꯥ ꯑꯗ ꯁꯦ ꯂꯩꯔꯦ ꯊꯕꯤ ꯑꯗꯩꯗꯤ ꯁꯤꯁꯦ ꯇꯣꯉꯥꯒ ꯃꯣꯔꯣꯛꯀ ꯇꯤꯜꯍꯧꯒ ꯃꯦꯠꯇꯣꯏꯅꯦꯕ ꯆꯤꯆꯦ ꯆꯥꯗꯕꯅꯤꯅ ꯃꯥꯒꯤ ꯑꯗꯨꯝ ꯇꯣꯉꯥꯒ ꯊꯨꯝꯒ ꯃꯣꯔꯣꯛꯀ ꯃꯦꯠꯂꯝꯃꯦ ꯑꯩ ꯁꯔꯨꯛꯁꯤꯅ ꯇꯤꯜꯍꯧ ꯍꯥꯞꯄ ꯃꯦꯠꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯁꯤꯅꯤꯗꯣ ꯍꯧꯖꯤꯛ ꯑꯩ ꯆꯥꯛ ꯆꯥꯈꯤꯒꯦ ꯃꯌꯥꯝ ꯑꯗꯣ ꯆꯥꯛ ꯇꯣꯛꯑꯒꯅꯦ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯂꯧꯖꯔꯛꯀꯦꯕꯀꯣ ꯉꯁꯤ ꯑꯩꯈꯣꯏ ꯏꯕꯥꯏꯁꯨ ꯂꯥꯛꯀꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯕꯥꯕꯨ ꯍꯔꯥꯎ ꯍꯔꯥꯎꯅ ꯉꯥꯏꯖꯔꯤ ꯉꯁꯤ ꯁꯇꯔꯗꯦꯅꯤꯅ ꯏꯕꯥꯏꯒꯤ ꯊꯕꯛꯁꯦ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒ ꯑꯣꯐ ꯑꯣꯏꯌꯦꯕ ꯑꯗꯨꯅ ꯃꯥ ꯁꯇꯔꯗꯦꯗ ꯂꯥꯛꯑꯒ ꯁꯇꯔꯗꯦꯒ ꯁꯟꯗꯦꯒ ꯂꯩꯔꯒ ꯃꯟꯗꯦꯒꯤ ꯃꯣꯔꯅꯤꯡꯗꯅꯦ 8:30ꯒꯤ ꯇ꯭ꯔꯦꯟꯗ ꯑꯃꯨꯛ ꯆꯠꯈꯤꯑꯕꯀꯣ ꯇ꯭ꯔꯤꯄꯨꯔꯥꯗ ꯂꯩꯔꯤꯅꯦꯕꯀꯣ ꯏꯕꯥꯏꯁꯦ ꯑꯗꯨꯅ 8:30ꯒ ꯃꯣꯔꯅꯤꯡ ꯇꯔꯥꯄꯨꯔꯗꯒꯤ ꯇ꯭ꯔꯦꯟ ꯇꯣꯡꯉꯒ ꯑꯗꯨꯝ ꯃꯟꯗꯦꯒꯤ ꯗ꯭ꯌꯨꯇꯤ ꯅꯪꯅꯉꯥꯏ ꯆꯠꯂꯦꯕ ꯑꯗꯣ ꯁꯇꯔꯗꯦ ꯁꯟꯗꯦ ꯃꯥ ꯍꯦꯛ ꯍꯦꯛ ꯂꯥꯛꯏꯑꯕ ꯑꯗꯣ ꯉꯁꯤꯁꯨ ꯂꯥꯛꯇꯣꯏꯅꯤꯗꯣ ꯏꯕꯥꯏ ꯂꯥꯛꯄꯗꯨꯁꯨ ꯑꯩ ꯍꯣꯔꯦꯟ ꯚꯤꯗꯤꯑꯣꯗ ꯂꯧꯔꯛꯀꯦꯕ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯕꯥꯏ ꯌꯧꯔꯛꯑꯦꯕꯀꯣ ꯑꯗꯣ ꯑꯩꯈꯣꯏ ꯏꯕꯥꯏꯅꯁꯦ ꯑꯩꯈꯣꯏ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯔꯦ ꯁꯤꯒ ꯆꯤꯞꯁ ꯀꯩꯀꯥ ꯂꯩꯔꯛꯑꯦ ꯑꯗꯩꯗꯤ ꯁꯤ ꯑꯥꯂꯨꯅꯦꯕꯀꯣ ꯑꯗꯩꯗꯤ ꯁꯤꯁꯤꯅ ꯇꯃꯥꯇꯔꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄꯒ ꯑꯗꯩꯗꯤ ꯁꯤꯅ ꯉꯥꯅꯦꯕꯀꯣ ꯁꯦ ꯉꯥꯁꯦ ꯊꯣꯡꯗꯣꯏꯅꯦꯕ ꯍꯧꯖꯤꯛ ꯑꯥꯂꯨ ꯇꯃꯥꯇꯔ ꯇꯧꯔꯒ ꯉꯥꯁꯦ ꯊꯣꯡꯗꯣꯏꯅꯤ ꯃꯌꯥꯝ ꯏꯕꯥꯏ ꯂꯥꯛꯄꯒꯤ ꯉꯥ ꯊꯣꯡꯕꯤꯖꯗꯣꯏꯅꯤ ꯑꯗꯩ ꯁꯤꯁꯤꯅ ꯑꯆꯥꯄꯣꯠꯅꯤ ꯑꯗꯣ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯊꯣꯡꯕꯒꯤꯗꯨꯁꯨ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯅ ꯑꯗꯨꯝ ꯍꯥꯄꯛꯀꯦꯕꯀꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯐꯧ ꯌꯦꯡꯃꯤꯟꯅꯁꯤ ꯃꯌꯥꯝ ꯁꯤꯁꯨ ꯑꯩꯈꯣꯏ ꯏꯕꯥꯏꯅ ꯂꯩꯔꯛꯏꯅꯦꯕꯀꯣ ꯁꯃꯣꯁꯥ ꯃꯔꯤꯈꯛ ꯂꯩꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯑꯗꯣ ꯁꯦ ꯑꯩꯈꯣꯏ ꯀꯟꯅ ꯍꯧꯖꯤꯛ ꯆꯠꯅꯤꯁꯤꯒ ꯇꯧꯔꯒ ꯆꯥꯔꯤꯅꯦꯕ ꯃꯌꯥꯝ ꯑꯗꯣ ꯁꯃꯣꯁꯥꯁꯦ ꯆꯥꯕ ꯂꯣꯏꯔꯒ ꯆꯥꯛ ꯍꯤꯟꯖꯥꯡꯒꯤ ꯑꯃꯨꯛ ꯍꯣꯠꯅꯔꯛꯇꯣꯏꯅꯤ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯑꯗꯨꯝ ꯂꯣꯏꯕꯧ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯑꯂꯨꯒ ꯑꯗꯩꯗꯤ ꯁꯤ ꯇꯃꯥꯇꯔꯁꯤꯒ ꯁꯤ ꯃꯨꯂꯥꯁꯤꯒ ꯇꯧꯔꯒ ꯊꯣꯡꯗꯣꯏꯅꯦꯕꯀꯣ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯆꯅꯝ ꯁꯣꯟꯕꯥꯁ ꯇꯧꯕꯒꯤ ꯑꯗꯣ ꯁꯤ ꯆꯅꯝꯁꯤꯅ ꯇꯧꯔꯒ ꯁꯣꯟꯕꯥꯁ ꯇꯧꯗꯣꯏꯅꯦꯕ ꯃꯌꯥꯝꯁꯦ ꯉꯥ ꯆꯥꯝꯕ ꯂꯣꯏꯔꯦ ꯍꯜꯗꯤ ꯀꯩꯀꯥ ꯇꯣꯠꯂꯦ ꯍꯧꯖꯤꯛꯁꯤ ꯉꯧꯗꯣꯏꯅꯤ ꯃꯌꯥꯝꯁꯦ ꯈꯥꯡ ꯊꯥꯡꯒꯠꯂꯦ ꯈꯥꯡ ꯁꯥꯔꯦ ꯍꯧꯖꯤꯛ ꯉꯥꯁꯦ ꯉꯧꯕ ꯍꯧꯗꯣꯔꯕꯅꯦꯕ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯉꯥ ꯉꯧꯕ ꯍꯧꯒꯠꯂꯦ ꯑꯗꯣ ꯑꯩꯗꯨ ꯃꯇꯦꯛ ꯃꯇꯦꯛ ꯇꯧꯅ ꯍꯥꯞꯄꯛꯑꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯈ꯭ꯔꯅꯦꯕꯀꯣ ꯑꯌꯨꯛꯇꯒꯤ ꯀꯥꯞꯄꯛꯄꯅꯤꯅ ꯑꯗꯨꯝ ꯗꯥꯏꯔꯦꯛ ꯍꯤꯟꯖꯥꯡ ꯑꯣꯏꯅ ꯊꯣꯡꯉꯒ ꯌꯦꯡꯍꯜꯂꯛꯑꯒꯦꯀꯣ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯅꯦ ꯍꯤꯟꯖꯥꯡꯗꯣ ꯁꯧꯒꯠꯂꯛꯑꯦꯕꯀꯣ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯄꯨꯔꯥ ꯍꯤꯟꯖꯥꯡ ꯃꯍꯤ ꯍꯥꯞꯄꯒ ꯉꯥ ꯊꯥꯛꯇꯣꯔꯕꯅꯦꯕ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯉꯥ ꯉꯧꯕ ꯂꯣꯏꯔꯦ ꯑꯗꯣ ꯉꯥ ꯃꯔꯨꯝꯁꯨ ꯌꯥꯎꯋꯦꯕꯀꯣ ꯑꯗꯣ ꯁꯤ ꯉꯧꯕ ꯂꯣꯏꯔꯦ ꯁꯦ ꯍꯧꯖꯤꯛ ꯑꯁꯦ ꯄꯨꯔꯥ ꯐꯖꯅ ꯁꯧꯔꯦ ꯁꯦ ꯃꯍꯤ ꯇꯧꯔꯛꯑꯒ ꯁꯤ ꯍꯥꯞꯇꯣꯔꯕꯅꯤ ꯃꯌꯥꯝꯗꯨꯒ ꯄꯨꯔꯥ ꯍꯥꯞꯄ ꯂꯣꯏꯔꯒ ꯑꯣꯏꯅ ꯐꯖꯅ ꯌꯦꯡꯍꯜꯂꯛꯑꯒꯦ ꯃꯌꯥꯝꯗ ꯑꯩ ꯃꯌꯥꯝ ꯁꯤꯗ ꯂꯩꯔꯦ ꯍꯤꯟꯖꯥꯡꯒꯤ ꯐꯥꯏꯅꯦꯜ ꯂꯨꯛ ꯑꯗꯣ ꯍꯥꯎꯒꯗꯕ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯗꯣ ꯀꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯃꯌꯥꯝ ꯍꯧꯖꯤꯛ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤ ꯃꯊꯦꯜ ꯀꯩꯁꯨꯝ ꯇꯧꯗꯦ ꯁꯦ ꯁ꯭ꯀ꯭ꯋꯥꯁ ꯑꯉꯥꯟꯕ ꯂꯩꯔꯦ ꯑꯗꯩ ꯑꯆꯥꯔ ꯂꯩꯔꯦ ꯑꯗꯩꯗꯤ ꯁꯦ ꯉꯥ ꯊꯣꯡꯕ ꯂꯩꯔꯦ ꯑꯁꯤꯅ ꯑꯗꯨꯝ ꯆꯥꯔꯅꯤ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯑꯣꯏꯅ ꯃꯇꯥꯡꯁꯤꯒ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯂꯣꯏꯁꯤꯟꯖꯔꯒꯦ ꯅꯦꯛꯁ ꯕ꯭ꯂꯣꯒꯇ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ